Akasban Imphal Nayani Devi ne pau pajari ahan badamaru oiba pau Manipur da COVID-19 lai chat thingna thamlakpa total lockdown mapung phana chathari Leibak asida COVID-19 na naramba mioi punna laktara mathoili singmar phutaru henba naba phakre nabagi phabagi chang chada khumphumanga 10.8 yaure Ngaksel Mantraloina Draft Defense Production and Export Promotion Policy lising anikun semle amasung Khungangi lam chawkhat hanaba Bharat Sarkarna tongan ba tahsil kaya paikhatli Manipur da COVID-19 lai chat thingna thamlakpa total lockdown mapung phana chathari ngasi su Imphal amasung akoibagi lambi sing pung tak le Imphal study hidak yon batukan sing phawa ayamba hangnadre raija sigi jila taida su total lockdown mapung phana chathabagi pau phangi kaithel amasung dukan sing hangnadre lambi da mi chathok chachin tawba udre tangai phadaba service ki miwi sing natana ichat chatnadre police na ngak senbagi akan ba cheksin thawrang lokhatli Tengnopal jila gi nongkam satang khulda nongmagi oiba li amasung wagi pothok puthokpa yubi amadi upambi singi maramda miyambo bahapta hanbagi thauram ama Dr. R.K. Ranjan Singh MP na ngasi hogdokre thauram aduda Dr. Lorho S. Phoje MP su saruk yari miyambo bahapta hanbagi thauram adu Central Agricultural University Imphal apunba imagi macha sing AIMS Manipur amasung nongkam satang choktong amasung machi village authority singna punna sinbani Thauram adu Cane and Bamboo Technology Center Barni Hatna Bharat Sarkar gi donor Mantraloy gi North Eastern Council gi makhada sinbani Ferzol jila gi Bangai subdivision gi manung chanba Kangreng Khuldagi Chaihi Kuntra Surabi nupi ama Mizoram gi Sakor Dai Quarantine Center da COVID-19 positive oiba thengnarakpadagi Bangai area da total lockdown thamjinkhre Jila adugi chief medical officer gi warol palladuna aikhoigi Chorachandpur paumina hai nupi duna khungang asi phauduna chatkibada natana Mizoram yaudringaida hotel amadu chu mi ataiga pulami hairi Maraksida mahaka unaramba mioi sing khangdoknaba amasung rapid antigen test tawnaba khangankhre hairi Leibak asida hujik phawada COVID-19 na naramba mioi punna laktara mathoili sing marphu taruk chani ahum layeng duna phankhre Naba phabagi chang chada humphumanga 10.8 yaure Naba phabagi chang hengalakpa asina active case kha pharakba masinga khenaba masing laktaru hele Haukiba pungkun marida leibak sinba thungbada mili singni phu changwa humphura mari naba pharakhi Haksel Mantraloina hai ngarang nong makhakta da mili singyang khaini thoi chamapan humphura ni thoi nongna positive oirakhi machi tharaga apunba positive oiba masingna laktara ni panli sing ahum chatuk mapudra manga sure hojik active case masing lak manga lising humphura mapan chauhum yang khaitare leiri ngarang nong makhakta da mi chatret humphura ma thoi sibadagi sikhiba masingna lising kunthani pancha ma kuntha manga sure Bharata ngarang nongmagi oina khwaidagi masing yamna COVID sample sing test tawkhi haukiba pungkun marida tongan ba laboratory singda hana amukta yaukhidriba changda sample lak taruk lising humphuma thoi chatre tara manga test tawkhi machi nongmada COVID test tawba khwaidagi masing yambani hojik phawada leibak asida sample koti ani lak nipan lising humphumari test tawkhre Nagaland da COVID-19 na naraba mioi lising ani henkre ngarang khakta da mioi chama marphudra mari leina asina naba thenglakhi raija adu da ngarang thenglakhiba masing asi nongma khakta da hengatpa khwaidagi yamba changne hairi Nagaland da hoji mi lising ani chauhum humphutaru quarantine tawduna leiri Assam da ngarang COVID-19 positive oiba anoba case lising ani chauhum humphura mathoi thenglakhi Haksel Mantri Himanta Biswa Sarmana hai Raja asida hojik test lising ni phuma thoi chamapan yang kahini pan taure hojik active case lising taran thoi chatet humphura mapan leiri Mantri na hai Kamrup Metro jila da khwaidagi yamna mi chamri taramari positive oirakhi Dibugor dana chani marphuni thoi positive oirakhi Raja asida hojik phawada mi lising kunthani thoi hena naba phakre Tripura da ngarang Agartala Government Medical College da COVID-19 na naba ahum sikhibadagi raija adu da hujik phawada laina asina sikhiba mi kuntaret chure ngarang nauna mi chamu ni phuma thoi positive oibe thengnakhi hujik active case lising ama chatet kuntramapan leiri Tripura da hujik phawada mi lising ahum chatuk manga naba phakre
Meghaloi da ngarang nauna mi kunipan COVID-19 positive oirakhi hojik raja asida active case masing chatruk kunthraumdoi sure is Khasi Hills jilada BSF ki mi chani kuntaru mi cham chani kunthraumdoi amasung lanmi ki mioi yankhai mapan yauna active case sangmatara nipan leiri Sikkim da nauna mi kunthra COVID-19 positive oirakpadagi raja aduda positive oiba masing chatruk marphunipan sure hojik active case sahum marphudra leiri chani marphudra taretna naba phakre Tabiri pau asi Akashbani Imphal dagini Ngaksel Mantraloina Draft Defense Production and Export Promotion Policy ising anikun semle Policy asina Atmanirbhar Bharat scheme gi makhada ngaksel gi pochai isagi sijanaba ongnaba sajabada pukning thoganaba pandam thamli Ngaksel Mantraloina stakeholder punamakta chatliba tha asigi tara taret phawa policy asigi matangda mot piraknaba hairi Humphudra mari subaning tam numit thaurongi mangoi nana sarkarna khungang chawat anabgi thaurang kaya leptana paikhatli machigi mapung oiba pandamdi khungang chawat handuna lebak asigi khungangi lamda thabak phangba hengat anbani machina khungang singda lairabagi chang hantha anduna khungang sing masa marom dom lepchabang amhanaba pandam chu thamli Kumjali Singh ani tara tarukta Pradhan Mantri Narendra Modina Bharat macha khuding makta Kumjali Singh ani kunni thoi phawbada leinaba yum sanaba Pradhan Mantri Awaz Yojana Gramin Hogdokhi Rural Development Mantraloina Niti Ayog ka khusamna duna lairaba ko annaba achoba thaurang yawba vision document ama semkhi Din Dayal Antodaya Yojana MG Narega amasung skill development yauna Khungangi mipung khuding makta tangai phadana mateng pangnaba scheme kaya nauna mathau haple thabak ningthina phanghanaba amasung phanggi pothok sing atat akham leitana phanghanaba lawu singu animal husbandry food and public distribution skill development jal shakti finance amasung MSME mantraloi sing chungchinna duna thaurang kaya lokhatli AIR News ke wari sanabada niti ayog ki member Professor Ramesh Chana haukiba chahi tarukta sarkarna paikhaliba mapung oiba chawkhat thaurang sing amasung thausil sing paudamkhi mahakna hai masa marom dom hingbada komhannaba khungangi lamda thabak pibada sarkarna mapung oiba mityeng thamli Pradhan Mantri gi mityeng amuk hana palladuna Professor Chana hai Bharat ki khungang singda lairiba skill development center singna Miyambu thabak thibagi mahuta thabak piba ngamhalle Kendra gi Shiksha Mantri Ramesh Pokhriyal Nishankna upper primary thaki mahiroi singidama alternate academic calendar phongkhre Shiksha Mantraloi gi makhada NCERT na COVID-19 laichat leiring manungda mayum da leiring aida mahiroi singna wahan thok laina thabak tawjaba ngamnaba pandamda primary amasung upper primary thaki mahiroi sing amasung makhoigi mapa mama amadi oja singidama alternate academic calendar sing asi sembani Bihar da Darbhanga amasung Muzaffarpur da turel torban inghairakpadagi ising ichawgi phabam hena luchille ichawgi isingna jila ani sigi sahargi anemba mafam sing thumjinkhre Gandak Buri Gandak amasung Bagmati tureldagi pathorakpa isingna anoba mafam kaya thumjinkhre Jila Taramarigi Panchayat Litsing ama marphuni thoina konba mafam singda mi lak yanghai tarulom hena ichawgi awaba mayoknari Samastipur, Madhubani, Sitamari amasung East Champaran da su ichawgi phibam luna leiri haukiba pungkun marida raija adugi ichaw nanglaba mafam singda ichawga mari lenaba thodokta mi kulhundoi sikhre Rail tali thumjin khibadagi East Central Railway gi Darbhanga Samastipur section da rail chain ba lepkhre ichaw nanglaba mafam singi tongan mafam singda gari chain ba yadre mi puba amasung tengbang pibagi thabak hena kanchille NDRF amasung SDRF ki team kunthama thoi tengbang pibagi thabak tauri hojik phawada mi lak mari hena saphagada mamamda puthorakle relief camp singda mi lising kunlom leiri aroibada maruiba pau amu hana Manipur da COVID-19 laichat thingnaba thamlakpa total lockdown mapung phana chathari Laibak asida COVID-19 na naramba miwai punna laktara mathoi lising marphutaru henba naba phakre naba phabagi chang chada 3.8 yaure Ngaksel Mantraloina Draft Defense Production and Export Promotion lising ani kun semle amasung khungangi lam chawkhat anaba Bharat Sarkarna tongan ba thausil kaya paikhatli pauloi jare